Image Paodam miyeng tabiri basing bukhurum jari ngasigi maroiba pauda Union Budget English ni taranipan taramapan ngasi Finance Minister na Parliament puthokre Manipur gi wangmada thabak tawri basing amadi mahiroi singi damak CM Biren gi website ama hangdokre Charangpat yari poklambi khusaunarba miyamna tawkhaikre Pawmucha khaina pijari New India gi manglan chakhwat hanabagi singnaba khaktana tana Laibak asigi miyoi kanglup million kayagi apamba thunganabagi asaga loinana Union Finance Minister Arun Jaitley na Union Budget English ni taranipan taramapan ngasi Parliament puthokre World khwaidagi chawraba lengaka sel puthokpa haksel gi thoram National Health Protection Program lauthoki Chahida lairaba imung amada lupa lakh manga fawba piduna imung karor tarada mating pikadauri Mathang chahiye marida lupa karor lakh amathada duna revitalizing of infrastructure and systems in education su gamena English ani kuni thoida launch tawgadauri pothok pada changba senfam dagi saruk amadas mik manga hengatuna chathok punamaki higher minimum price da miyeng thamli lomi singna Thabak mahai oina food grain gi million tons chani humputara manga hena amasung horticulture produce gi oina million tons sahum lom puthoki bagi record lai haina finance minister na phongdoki English ngani tarani pantara mapan gi oina agriculture gi dama institutional credit ta lupa lakh crore tara mathoi hingana ba mahakna propose tawki aduga national livelihood mission gi na lupa crore lising manga chatret yangkhaini wa haibasi asangba manani National Bamboo Mission restruct taunanaba lupa crore lising amachani marifutara thadaduna hawdokadauri Delhi NCR da air pollution thokhanbaga mari lainana Haryana Punjab Uttar Pradesh amasung Delhi NCT na thoidokpa thabak changsingadawri ST missing chada yankhaidagi henba amadi yamdrabada missing lising kun yawbasingi block khudingda eklavyaga loinana Navodaya Vidyalaya amamam English ani kuni thoida thamgadawri Swats Bharat Mission gi makhada toilet crore ani hena sana na bagamena thorang tawri SC welfare gi lupa crore lising yangkai taruk chatruk taramapan aduga ST welfare gi na lupa crore lising kuntramapan chama kuntramanga budget asida yauri handaki budget asina Modi government gi manga suba amadi aroiba mapung phaba oire GST implementation tawraba matungi ahanba budget su oiri Budget ki maramda Finance Minister na President Ramnath Kovind da samlapna paudam laba matungda customary cabinet meeting pangthoklaga ngasi ayu pung 13 tabada Union Budget Lok Sabha da puthoki Manipur gi Chief Minister Nongthom Biren haikre Manipur gi wangma tongan ba state sing da thabak tawri basing amadi mahai tamli basing Chief Minister gi official website ta soidana register tawbiu wafam asi ngasi ayuk Chief Minister gi cabinet conference hall da nauna hangdokiba www.cmmanipur.government.in da register tawbiu masina mapan gi lamda lairiba manipuri singna makoida misimina kudong thiba amadi atai crime kaya tholakpa matamda kudong thiba nanglabasing adu kudakta masak khangba ngamgani state sing adugi Chief Minister sing amasung police ta Manipur gi miyoi sing thabak tawri makoibu protect tawba amasung protection pibiu haibada mating pangani mapanda lairiba Manipuri sing aso open lakpada lupa lising yangkai aduga misimina da lupa lakh ani pibasu Chief Minister na nauna hangdokiba website adu hawdokpada phungdoki Website asida mapalamda thabak tawriba amadi mahai tamlibasing akawba leitana Mukhya Mantri gi website asida register tawbiu masina punamaki afaba oigani haina su Chief Minister na ngasigi website adu hangdokpagi tharamda phongdoki Wiki government sigi permission laithonba prajasing ko laithonba prajasing ko lungai hanba prajasing the easy bokhoida khigi kainom sa koisu kainom to koisu police station da lepaga leiba dagi office chalaga ngai regular report adugi mayam du sumba through Manipur Connect or Siki Lady Bangasi, the Manipur Citizen Portal, see Kuthang Sida,
ꯑꯩꯒꯤ ꯖꯒꯥꯗ ꯂꯩꯔꯒ ꯃꯣꯕꯥꯏꯜ ꯏꯚꯟ ꯌꯨꯝꯗ ꯂꯩꯔꯀꯥꯟꯗ ꯀꯅꯦꯛ ꯇꯧꯕ ꯌꯥꯕꯒꯤ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯠꯁꯤꯅ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯌꯥꯠꯆꯕꯅꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤꯁꯤꯁꯨ ꯁꯥꯇ꯭ꯔꯁꯤꯡꯁꯤ ꯑꯗꯨ ꯊꯣꯛꯑꯦ ꯑꯗꯥ ꯊꯣꯛꯑꯦ ꯃꯥꯡꯈ꯭ꯔꯦ ꯐꯥꯔꯦ ꯄꯨꯔꯦ ꯈꯟꯅꯔꯦ ꯀꯗꯥꯏꯗ ꯀꯔꯤꯅꯣꯁꯦ ꯈꯪꯗꯕ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯇ꯭ꯔꯦꯛ ꯇꯧꯕꯗ ꯒꯣꯔꯃꯦꯟꯠꯅ ꯅꯨꯡꯉꯥꯏꯅꯕ ꯑꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯗ ꯁ꯭ꯇꯨꯗꯦꯟꯠꯁ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯗꯤ ꯑꯥꯗ ꯂꯩꯕꯤꯔꯤꯕ ꯁꯔꯚꯤꯁ ꯇꯧꯔꯒ ꯀꯣꯜ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯁꯣꯞ ꯁꯦꯟꯇꯔꯁꯤꯡꯗ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯝꯄꯅꯤꯗ ꯈꯪꯗꯦ ꯒꯣꯔꯃꯦꯟꯠ ꯁꯔꯚꯤꯁꯅ ꯇꯧꯔꯤꯕ ꯋꯤꯚꯔ ꯐ꯭ꯔꯣꯝ ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯐꯣꯔꯃꯦꯂꯤꯇꯤ ꯏꯗꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯊꯣꯛꯄ ꯀꯥꯟꯗ ꯕꯦꯕꯣꯔ ꯊꯣꯛꯑꯦ ꯑꯗꯨꯗꯤ ꯂꯤꯁ ꯇꯛ ꯌꯦꯡꯉꯀꯥꯟꯗ ꯁꯤꯅꯤ ꯉꯝꯃꯦꯗꯅ ꯑꯗꯨꯃꯥꯏꯅ ꯍꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨꯅꯤ ꯊꯧꯔꯝꯗꯨꯗ MLAꯁꯤꯡ K. Robindro, L. Susindro, L. Rameshwar, H. Dingo, G.H. Saitabarta, Manipurgi Chief Secretary R.R. Rasmi, DGP L.M. Kaute, Civil Amadi Police ki Makokthongba Official Singshu Saruk Yaki. Thawal District ki Wangkhem Assembly Constituency ki manung channa leiba Charangpat amadi Yaripok faunaba kilometer 2.5 rom sangba lambi matek asi matam kuina semjin bidana thamlakpadagi ngasi ayuk khoisaunarba Charangpat ki miyamna lambi tawkhaiduna chathok chasinda athingba thamjinkhre lambi tawkhaifam mafam aduda leiramba miyamna phongdorakhibada Charangpat Yaripok Intervillage Road IVR asi matam kuina chahi kaya semjin bidana leirakli Haukiba mamangda palamba Congress ki lenga ki matamdasu semjin binaba haiduna hanjin kayarak haijakri Wangkhem AC gi local MLA nasu semgani haiduna Charangpata pangthokpa thorom kayada thajaba pirame adubu thabak oina ngasi fawba pangthokpadi leitri handakta ikon konba chahi asigi chahi hauba numitang amada local MLA na January tang kundagi soidana semba haurani haiduna miyamda thajaba piramkibasu leikre lambi semba hauragani hairiba matam January kun adu hendorakpadagi khoisaunarba miyamna lambi tawkhaiduna lambi thingjenbagi khongjang asi changsilakpani haina phongdorakli loinana lambi asi athubada semjinbiraknaba mari leinabasingi pukningsu chingsilakli karigumba wakat asi makha tana tabidrabadi hena kanba khongjang changsinaba sem sare su hairi Lamdam ama chawkhatpa haibasi lamdam adugi khungang chawkhatlabatada mapung phaba chawkhatpa lamdam ama oigani haina ngasi Sengmai Kendragi MLA H Dingona tailoring under 16 Sengmai AC haiba hudokpagi thoramda phongdokre ngasi pangthokiba inaugural function aduda mahakna makha taraduna phongdokibada asigumba kanaraba scheme kaya asi aikoina niyam chumna sijinaba amadi chatlaga prajagi damak sarkar asina Paikhatlak leba kanaraba kaya asi lahoksi masina khungang asida leiriba kaya gi senmitlon fagat hanabani ajoba mateng ama oigani haiki loinana lemhauriba kendra asigi khungang singdasu hairiba tailoring asigi damak athubada pithanaba hotnaragani haina mahakna haiki hairiba thoram asi Sekmai AC Tailoring Association na sinbani loinana Manipur Building and Other Construction Workers Board na sponsor tawbani hairiba tailoring asigi damak Kendra asigi khungang marida puna tailor machine chama thamduna kanaba asi pigadauri ngasigi thoram aduda S Presojit Sarma Chairperson Manipur Building and Other Construction Workers Board na thoramapu amadi L Ibomcha RO Manipur Building and Other Construction Workers Board na guest of honor amadi resource person oina saruk yaki कोई पानी का पता सुना लेने ना कोई नवीन मेमोरी की मखादा इसे मखादा आई पठांगा छाथरागा हम कोई मनपुर की हमें रोज की शेम तो हम भी मखादा तरह का ना हकीम वो स्किल है ना हम लोग का कभी कोई म्यूजिक का कोई कोई प्रजाति से हम लोग लेने का होना का ना कोई जन तपका वो ना है तपका लेवा हम लोग भी Hill Tribal Council STC Morigi Office tang asi phangkiba STC Kuki Women Union and Human Right amasung Kuki Students Organization ahumna apunba mifam aduda
Director General of Manipur DGP na thokiba police officer singi transfer order da Moregi SDPO Lawrence Khenmulogi transfer order tawrakibadu pung kunmarigi manungda handokpiu haibada lengakna tabidabana maram oiraga ngasi ahing nongyaidagi pung nifunipangi Imphal Moregi lambi ban kaukre Lengakna makhoi kholau asi makatana tabidaba taragadi Imphal More lambi asi matam kaktana ban tawgani haina HTC KU WNHR amadi KSO Moregi mihot singna paumushingda phungdorakli More Ward number 5 ta laiba Manipuri Muslim Council Moregi office ki holda sinmi singi oiba mifam amangarang pangthokre mifam aduda L Sotin Kumar General Secretary All India Trade Union Congress I2 A Sarachandra Secretary I2 Y Indrani Devi Secretary Working Women Forum Manipur TH Purnimasi Devi Vice President All Manipur Asa Workers Union hairiba miyosing asina mayai tangbal loduna pangthokre Mifam adu loisalakpada sinmi singi oiba loop ama All More sinmi loop more haiba ama semkre loop asi All India Trade Union Congress Manipur affiliate tawgani nauna semlaba loop All More sinmi loop more asigi thaupugadaba sing adudi Romila Haukipna President Nurjahana Secretary L Binarani Devina Treasurer oina khankre Churchandpur District ki DC Syamlan Punia IS SP Rakesh Balwan IPS SDO BDO Singh NAF amadi Army gi official Singh yauba high security meeting amangasi DC office ki BRGF hall da pangthokre ngasigi mifamna district asigi tongan bamfamda kani pambi thari basing mangan khina bagi matangda khanaki Ngarang Technopol District ke manung chana laiba Machi Village amadi Simang Village area da Technopol DC KH Ragumani amadi Technopol SP Dr. S Ibom chana luchingba team amana aina thingkraba popi pambi sing manghanbagi drive ama chathaduna lam ekar contractor rongi popi pambi sing yantatuna manghan takhankre manghan kraba popi pambi sing adu market value da lupa karor aniga lakh 13 rongi value oigani hairi Ayo pung mapan makhaidagi nungthil pung ahum fawba chathakiba popi pambi sing manghanbagi ngarangi drive aduda CDO Moregi ACTH Krishna Tombi SDPO More Lawrence SDC Technopal K Munlo Ekoi 18AR gi Major Sekhar OC Technopal John Lamkang OC Machi Dominic CDO More in charge P Tarun Kumar NAB gi SI Lamsang Lian Amadi 8MR gi Jem Binoy na luchingba personal sengsu saruk yaki. NEC gi senthang makhada Churchandpur District manungda laiba beneficiary singda piggery project ki senthang pibagi thoram ngarang ke Molum village ta hogdokre thoromduda DC Churchandpur Syamlan Punia IS na athoi mithung oibaga loinana SDO Tuibong James Dauzapau MCS na akhanaba mithung amadi Narkomgi project manager D Kuala Wi-Fi na chip host oina saruk yaki pigari project asi khunja tarada khangatuna pigani hairi Sekmai Kendragi MLA H Dingogi yumda bom pukai hankibagi mayokda ngasisu makhatana kendra asigi miyamna yaningda phongdon ngarakli Ngasi Kanto Khulen Makhalaikai Community Hall da Kanto Khulen apunba nupi lup na sinduna thodok adubu yaningda phongdokduna wakat mifam chathakre lup asigi President NG Usarani na phongdorakpada hairiba thodok asi laibak thibani amadi kanana karigidamak tawribano athubada sengdokpirau mahak Sekmai Kendragi miyamna yanaduna mihut ama oina prajana thagatkibani Mahak Pukihan Kanganba Haibasi Praja Miyam Busuni Luinana Thodok Asigumba Mamang Chahigi October Thadasu Mahaki Mayumda Bom Langsilambasu Laikre Asigumba Thodok Asi Makatana Amukhanna Tawbiganu Mirakta Bom Thamba Asi Topiu Haiki Panbayai Thodok Asigi Mayokda JAC Amasem Kiba Laikre Luinana Lagliba February Tarada Miyamgi Rally Amasu Pangtokduna CM da Memorandum Pisinduna Langla Langjin Puthoknaba Taksingani Haiki Basu Laikre Kham Dinko Singagi Yumda Bom Pokai Mamang the Somuk Tambi Kare Dumoti Pokai Odre Hatakisina Pokai Benikari Maram get them the Tambano Kanana Tambano Habidoko Kanjaning Bagi Hamzabani Mayam Bugina do a Suma Tabasi Simiam Tino from the Hoiprasa Singatohan Indiana Hygienic
Enlighten our vision haiba themda second Hainaukong Students Unit Conference cum Foundation Stone of Hainaukong Village Authority Hainaukong Students Unit Hainaukong Ruikan Thauna Youth Club and Hainaukong Napuya Yinglam ngasi Education Minister T.H. Radeshyamna athuiba mithung oiduna pangthokre thoramduda ex Minister W. Morung Makunga ADC Chandelgi 1 Khoibu DCC ki member M. Morungsan Kangsua Executive Member ADC Chandel C.H. Mesil Charanga SDC Machi T.H. Sundaras Maring Khungang Singh Chief Chairman Singh Amadi Khunjakayana Saruk Yaki Thoramduda Wangangladuna Minister T.H. Radeshyamna Hauziki Yamna Yangna Ahomba Lakliba Sina Maram Oiraga Mangsilakliba Aikhoigi Tradition Book Kannaba Amadi Yokatuna Thamaningba Apamba Phongdoki English ani tara tarukta Manipur lengakna thabak khanduna join tawraga thabak suba haukraba PWD gi employee sing ngasi fawba talab pibidana namsenduna thambagi mayokta ngarangdagi office solon senduna wakat mifam chatharakpagi khongjang ngasi su makhatana chathakre ngasi gi wakat mifam da saruk yakiba all Manipur newly appointed employees association 2016 gi joint secretary Amthui Pau Thaimaina Phongdokibada Makoibu English ani tara taruki December thada thabaki phal haidoklaga mathang chahi English ani tara tariki March thada join tawkibani adubu Makoibu gives in appoint haina namsinduna thambadagi ngasi fawba talab pidabadagi awaba kaya mayoknare Makoibu talab pinaba haizeduna laklabasu lengakna tabidre association na taliba dabi fangdriba fawba khongjang sangsingani karigumba tabidaba thoklabadi economic blockade amadi sidri fawba chara henbagi khongjang fawba changsilakpa yai haina su phongdorakli Concern Minister challe aduka concern Minister na muka si Minister la chalo haire si Minister unaba chalo haire si Minister la challe muka ekoi appointment lawre aduka memorandum kyam pisile adu ngasi pawda appointment ekoi bu unaba gi matam supi pidra aduna ekoi se changsin ba ya ba khongjang yam garang ni haujare ekoi se sit protest se adugi mathang makhata na ekoi gi niriba demand se thungandri bawdi ekoi khongjang se dum changsin karni asidigi ahenba ekoi economic blockade Torkini Aduma Katan Adudiki Sidri Pava Sarai Henry Khonjang Pop Changsing India ge atai state singda 7 page naba haukhrabasu Manipur lengakna state asida chana hanbak ngamdabagi mayokda ngasi Manipur Government Service Federation asinduna kaisampat laima jamlai kai community hall da wakat mifam pham krek ngasi gi wakat mifam da saruk yakhiba singna Manipur da 7 page na halu pe asi pi bada thinthan ganu haibana chingba waro sing iba pleka sing thetki Jiribam da mitop changlak pasing check tongna ba forest check posta leiba CID kangbuna check tawada kasarom dagi Jiribam tamna cruiser SS11cc 4621 da tunglaka lakba Rohingya ni chingna ba Bangladesh nupi ahum phare pharaba ahumdi Asir Ali chahi ni fumanga apokpa laikhidraba Nasir Ali kauba kasargi sangarbon part 4 da leiba amana purakpani Makoi ahum fabagi pau tabadagi Jiribam JC ILPS kangbuga loinana wahang pang chathabada Bangladeshi loan munna khangdaba Myanmar loan khangba miyoi ngaktani makoina pairiba Aadhaar card sing adu sajinba ngakta oiramle sajinba Aadhaar card ta iramba mamingda Haris Baby chahi kunmanga Fatima Begum chahi kunmathoi amadi Jorhat Baby chahi taramari kawi makoi ahum West Tripura gi Samamura subdivision da leiba ngaktani Ngasi ayuk pung nipan makairom tabada Jiribam police ta sinakre hairi Nungtigi sizinariba asigi chang hengalakani thajarambadagi sothari haina Facebook insna report piri nungtigi oina pung million yankairom news pita sizinabat hanthari hairi January 13 gi matungda chada ahum US dollar chamaga marifu mathoi dasmik kuntaru company gi share da hanthare Facebook na hai ki December 13 da miyoi billion amadasmik nifuna masibu sizinaki Chief Executive Mark Zuckerberg na hai ki miyamna matam fazana le na ba viral videos da ahong bakara hanana semkre trustworthy news pinana ba company na thawrang tawri English ani tara taruk da pangthoki ba US presidential election manungda aranba pau kaya sandoraki hairi December 13 loirakpada Facebook shareholder singi income US dollar billion maridasmik kuntaret yauki aroibada maroiba pau amhona pizari Union budget English ni tarani pantara mapan ngasi finance minister na parliament puthokre
Manipur gi wangmada thabak tawribasing amadi mahirosinggidamak CM Birengi website ama hangdokre. Charangpat Yaripok lambi khusaunarba miyamna tawkhaikre. Ngasigidamak tadi paudam matang asida loijare miyeng tabiribasingbo amukana khurumjari.